ꯃꯥꯗ ꯕꯦꯗꯨ ꯕꯦꯁ ꯀꯧꯕ ꯇꯦꯟꯖꯩ ꯅꯈꯣꯏꯅꯤꯅ ꯀꯨꯕꯦꯒꯤ ꯂꯩꯀꯣꯟꯗ ꯆꯠꯇꯨꯅ ꯁꯅꯥꯒꯤ ꯂꯥꯎ 10,000 ꯍꯦꯛꯇꯨꯅ ꯇꯟꯅ ꯍꯜꯂꯛꯀꯗꯕꯅꯤ ꯖꯥꯏ ꯒꯨꯔꯨꯗꯦꯕ ꯄꯥꯏꯒ꯭ꯔꯦ ꯑꯗꯨ ꯃꯩꯇꯥꯟ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯗꯤ ꯀꯔꯤ ꯑꯣꯇꯣ ꯈꯨꯊꯥꯡꯅꯣꯕ ꯇꯧꯔꯝꯃꯤꯁꯤꯕꯣ ꯖꯤꯝ ꯁꯥꯟꯅꯕ ꯌꯦꯡꯉꯦ 1.5 ꯇꯥꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯅꯤ ꯃꯈꯥꯏ ꯇꯥꯔ ꯐꯥꯖꯜꯂꯦ ꯅꯪ ꯁꯤꯜꯂꯧ ꯉꯁꯤꯗꯤ ꯌꯦꯟ ꯌꯥꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯕꯨ ꯃꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯦ ꯀꯔꯤ ꯃꯩꯇꯥꯟ ꯂꯧꯗ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥꯎ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯌꯥꯝ ꯀꯟꯅ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯅ ꯂꯝꯕꯤꯗ ꯊꯥꯎ ꯌꯣꯜꯂꯦ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯊꯥꯎ ꯐꯪꯗꯕꯅꯤꯅ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯅꯠꯇꯕꯗ ꯊꯥꯎ ꯐꯪꯕ ꯂꯣꯏꯅꯅ ꯅꯣꯡ ꯆꯤꯡ ꯀꯟꯅ ꯆꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯔꯣꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯄꯣꯠ ꯍꯣꯜꯅꯆꯤꯡꯕ ꯌꯥꯝ ꯀꯟꯅ ꯂꯩꯔꯤ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯑꯗꯒꯤ ꯎꯐꯨꯟꯁꯨ ꯌꯥꯝ ꯀꯟꯅ ꯍꯧꯋꯤ ꯑꯗꯨꯅ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯕꯗ ꯌꯥꯗ ꯑꯀꯦꯡꯕ ꯂꯣꯏ ꯆꯪꯉꯒ ꯌꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯦꯡ ꯂꯥꯎꯕ ꯑꯗꯨꯝꯕ ꯐꯥꯎꯋꯦ ꯃꯔꯝ ꯑꯗꯨꯅ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯌꯥꯗꯦ ꯄꯣꯠ ꯍꯣꯜꯒꯤ ꯋꯥꯗꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯄꯣꯠ ꯍꯣꯜ ꯉꯥꯛꯇꯅꯦ ꯁꯨꯝꯕ ꯊꯩꯅꯕ ꯃꯇꯝꯁꯤꯗ ꯒꯥꯔꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯕ ꯌꯥꯎꯔꯤꯕꯅꯤ ꯄꯣꯠ ꯍꯣꯜ ꯌꯥꯝ ꯂꯩ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯅ ꯄꯣꯠ ꯍꯣꯜ ꯊꯩꯕ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯃꯅꯤꯄꯨꯔꯅꯦ ꯐꯦꯁꯕꯨꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯌꯥꯝ ꯎꯕ ꯆꯣꯡꯊꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯦꯛ ꯇꯧꯕꯗꯣ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯆꯣꯡꯊꯒꯅꯤꯅ ꯑꯗꯨꯝ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯔꯨꯅꯤ ꯃꯩꯇꯥꯟꯁꯦ ꯀꯔꯥꯏꯋꯥꯏꯗ ꯐꯪꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯂꯨ ꯌꯣꯟꯐꯝꯗ ꯃꯩꯇꯥꯟ ꯐꯪꯕ ꯂꯨꯒ ꯃꯩꯇꯥꯟꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯩ ꯂꯨꯗꯤ ꯐꯥꯔꯛꯄ ꯉꯥꯗꯣ ꯃꯩꯇꯥꯟꯗꯤ ꯌꯥꯏꯗꯣꯏꯅꯤ ꯇꯣ ꯂꯩꯇꯦ ꯍꯥꯏꯔꯤꯁꯨ ꯎꯔꯦꯅ ꯃꯩꯇꯥꯟ ꯊꯤ ꯐꯪꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯁꯤ ꯄꯔꯦꯡꯁꯤꯗ ꯑꯁ ꯐꯖꯔꯦꯍꯦ ꯅꯩꯔꯦꯍꯦ ꯁꯤꯗꯤ ꯑꯗꯨꯝ ꯃꯤꯠꯄꯤꯅꯦ ꯑꯩꯈꯣꯏꯅ ꯅꯩꯔꯦ ꯃꯩꯇꯥꯟ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯀꯥꯏꯋꯥꯏꯗ ꯐꯪꯒꯅꯤ ꯃꯩꯇꯥꯟꯁꯤꯕꯣ ꯈꯨꯝꯕꯤꯔꯛꯇ꯭ꯔꯤ ꯍꯪꯉꯔꯣꯏ ꯇꯥꯃꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯃꯩꯇꯥꯟ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯗꯤ ꯀꯔꯤ ꯑꯣꯇꯣ ꯈꯨꯊꯥꯡꯅꯣꯕ ꯇꯧꯔꯝꯃꯤꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅ ꯆꯠꯅꯕꯅ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯗꯅ ꯑꯣꯇꯣ ꯄꯔꯦꯡ ꯇ꯭ꯔꯦꯟ ꯈꯥꯝꯒꯨꯝ ꯈꯥꯝꯕ ꯒꯥꯔꯤ ꯊꯧꯅꯕꯒꯤ ꯂꯝꯕꯤꯁꯤꯗꯁꯨ ꯈꯥꯝꯕ ꯑꯣꯇꯣ ꯄꯥꯔꯀꯤꯡꯁꯦ ꯈꯣꯡꯅ ꯆꯠꯐꯝꯗꯨ ꯑꯣꯏꯕꯒꯤ ꯃꯑꯣꯡꯅꯦ ꯇꯤꯟꯅ ꯎꯞꯁꯜꯂꯒ ꯏꯁꯤꯡ ꯃꯌꯥꯝ ꯊꯥꯖꯤꯜꯂꯒ ꯇꯧꯕꯤꯗꯣ ꯇꯧꯔꯁꯤꯔꯣ ꯈꯪꯗꯦꯕ ꯇꯧꯔꯁꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯈꯥꯕꯩ ꯖꯤꯝ ꯁꯥꯟꯅꯕ ꯌꯦꯡꯉꯦ ꯀꯩꯅꯣ ꯇꯧꯁꯦ ꯀꯔꯤ ꯑꯃ ꯀꯩꯉꯩꯗ ꯆꯥꯛ ꯑꯃ ꯍꯥꯟꯅ ꯊꯥꯒꯠꯂꯝ ꯐꯠꯇ꯭ꯔꯣ ꯍꯣꯔꯦꯟ ꯕꯤꯔꯌꯥꯅꯤ ꯇꯧꯔꯗꯕꯅꯤ ꯂꯣꯏꯔꯒ ꯑꯗꯨꯏ ꯌꯥꯝꯗ꯭ꯔꯁꯨ ꯌꯥꯔꯦ ꯊꯕꯥꯛꯇꯨꯁꯨ ꯑꯅꯤ ꯃꯁꯥꯗꯨ ꯇꯣꯉꯥꯟ ꯍꯥꯞꯄꯅꯤ ꯌꯥꯏꯒꯦꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯦ ꯃꯩꯇꯥꯟ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯕꯥꯏꯜ ꯁ꯭ꯇꯦꯟꯗ ꯌꯥꯎꯗ꯭ꯔꯣ ꯏꯁꯃꯥꯏꯜꯒꯤꯁꯤꯗ ꯍꯥꯞꯄꯒ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯑꯣꯏꯅ ꯍꯥꯞꯄꯁꯤꯀꯣ ꯈꯥꯡꯂꯣ ꯑꯃꯨꯛ ꯊꯅꯝꯃꯦꯗ ꯇꯟꯗꯅ ꯇꯤꯜꯍꯧ ꯈꯣꯛꯎ ꯆꯅꯝ ꯍꯥꯞꯄꯨ ꯉꯥꯏꯈꯣ ꯑꯗꯨ ꯈꯤꯇꯪ ꯆꯥꯝꯍꯧꯈꯤꯒꯦ ꯆꯥꯝꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯃꯔꯨ ꯃꯔꯥꯡ ꯂꯥꯛꯑꯦ ꯄꯨꯟꯅ ꯁꯤꯔꯥꯔꯥꯈꯣꯡꯒꯤ ꯃꯣꯔꯣꯛ ꯃꯤ ꯊꯤ ꯆꯝꯄ꯭ꯔꯥꯁꯦ ꯇꯪꯈꯥꯏ ꯑꯃ ꯊꯝꯖꯜꯂꯁꯦ ꯍꯥꯏꯖꯜꯂꯨ ꯏꯁꯤꯡ ꯌꯥꯎꯔꯝꯃꯤ ꯀꯩꯅꯣ ꯆꯦꯡꯗꯣ ꯅꯦꯠꯂꯦ ꯅꯪ ꯌꯥꯛꯄꯤꯗꯕꯤ ꯂꯥꯏ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯍꯧꯗ꯭ꯔꯤꯉꯩꯗ ꯈꯥꯕꯩ ꯂꯥꯛꯈ꯭ꯔꯦꯅꯦ ꯈꯥꯕꯩ ꯄꯥꯏꯁꯤꯜꯂꯦ ꯃꯥꯗꯤ ꯍꯥꯟꯅꯕꯨꯅ ꯌꯥꯗꯦ ꯅꯪ ꯍꯦꯛ ꯍꯥꯞꯆꯟꯕ ꯑꯗꯨꯅꯤ ꯌꯥꯛꯄ ꯌꯥꯅꯤ ꯌꯥꯎꯋꯤ ꯑꯗꯨꯝ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗꯣ ꯌꯥꯔꯦꯅ ꯈꯜꯂꯦ ꯑꯗꯩ ꯈꯨꯝꯖꯤꯟꯈ꯭ꯔꯣ ꯗꯛ ꯑꯝꯇ ꯑꯣꯜꯍꯧꯗ꯭ꯔꯗꯤ ꯑꯩꯅ ꯍꯦꯛ ꯑꯣꯜꯍꯧꯗ꯭ꯔꯒꯗꯤ ꯁꯥꯁꯦ ꯍꯦꯛ ꯍꯥꯎꯔꯣꯏꯗꯣꯏꯕ ꯌꯥꯔꯦ ꯑꯩꯈꯣꯏꯅꯦ ꯊꯨꯝꯁꯤ ꯃꯅꯨꯡ ꯆꯪꯍꯟꯒꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯝ ꯆꯪꯈ꯭ꯔꯗꯕꯅꯤ ꯑꯗꯨꯝ ꯀꯥꯝꯕꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯗꯕꯅꯤ ꯃꯁꯥꯅ ꯑꯣꯜꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯦꯅꯦ ꯌꯥꯔꯦ ꯁꯤ ꯃꯣꯏꯔꯥꯡ ꯈꯥꯅꯝꯒꯤ ꯃꯍꯩ ꯍꯋꯥꯏꯖꯥꯔ ꯃꯅꯥꯗ ꯇꯧꯔꯁꯤꯔꯣ ꯁꯣ ꯃꯦꯅꯤ ꯃꯅꯥ ꯁꯤꯅ ꯌꯥꯔꯅꯤ ꯈꯜꯂꯤꯗ ꯁꯤ ꯃꯣꯏꯔꯥꯡ ꯈꯥꯅꯝꯁꯤ ꯍꯦꯜꯂꯣ ꯃꯇꯣꯟꯁꯤ ꯍꯦꯜꯂꯣ ꯑꯗꯨꯝ ꯑꯅꯤꯗꯨ ꯈꯛ ꯉꯥꯏꯔꯤꯅꯦ ꯑꯁ
ꯑꯁꯤꯗ ꯁꯤꯗꯤ ꯎꯔꯝꯃꯔꯣꯏ ꯑꯥꯗ ꯔꯦꯟꯕꯣ ꯊꯣꯛꯑꯦ ꯑꯅꯤꯔꯛ ꯀꯥꯝꯈ꯭ꯔꯦ ꯃꯨꯜꯂꯦꯅꯦ ꯑꯗꯨꯗꯤ ꯊꯕꯛ ꯁꯤ ꯌꯥꯝ ꯇꯧꯕ ꯌꯥꯅꯤ ꯁꯣꯏꯔꯦ ꯃꯨꯟꯅꯦꯕ ꯁꯣꯏꯔꯦ ꯉꯁꯤ ꯊꯕꯛꯁꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯍꯥꯟꯕꯗꯩ ꯁꯣꯏꯔ ꯂꯥꯛꯑꯁꯤꯗ ꯍꯧꯖꯤꯛꯃꯨꯛ ꯁꯣꯏꯔꯦꯅꯦ ꯑꯩ ꯁꯨꯝꯕꯁꯦ ꯇꯧꯔꯛꯑꯝꯅꯤ ꯃꯩꯇꯥꯟ ꯐꯪꯗꯗꯅ ꯁꯣꯏꯔ ꯂꯥꯛꯑꯁꯤꯗ ꯑꯃꯨꯛ ꯁꯣꯏꯔꯦꯅꯦ ꯀꯩꯁꯨ ꯁꯣꯏꯔꯣꯏ ꯑꯩ ꯇꯧꯒꯦ ꯁꯣꯏꯔꯦ ꯗꯥꯏꯔꯦꯛ ꯁꯣꯏꯔꯦ ꯀꯩꯅꯣꯁꯤ ꯂꯧꯈꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯑꯁꯤ ꯑꯐꯨꯠꯄꯤ ꯅꯝꯕꯔꯅꯤ ꯌꯦꯡꯉꯁꯤꯔꯣ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯁꯣꯏꯕ ꯍꯥꯏꯁꯤꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯃꯨꯟꯒꯤꯔꯣꯏ ꯋꯥꯠꯂꯤꯑꯕ ꯑꯗꯨ ꯃꯨꯜꯂꯤꯔꯣ ꯁꯤꯗ ꯇꯧꯔꯛꯇꯣꯏꯃꯤꯅꯦ ꯀꯔꯤꯅꯣꯅꯦ ꯑꯗꯩꯗꯤ ꯁꯤ ꯃꯈꯨꯝꯁꯦ ꯍꯥꯏꯐꯦꯠ ꯍꯥꯟꯅ ꯀꯨꯞꯄꯁꯨ ꯌꯥꯔꯦ ꯀꯨꯞꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯗꯣ ꯀꯪꯍꯜꯂꯒ ꯑꯣꯀꯦ ꯇꯥꯕ꯭ꯔꯥ ꯊꯥꯡ ꯄꯨꯔꯥ ꯑꯦꯛꯖꯣꯇꯤꯛ ꯊꯥꯡ ꯍꯥꯏꯗ꯭ꯔꯥ ꯊꯥꯡꯗꯦꯅ ꯁꯣꯔꯤ ꯀꯣꯕꯔ ꯌꯥꯎꯕꯗꯨꯃ ꯂꯩꯗꯤ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯊꯥꯡꯗꯨ ꯎꯕꯗ ꯏꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯂꯁꯨ ꯌꯥꯕ ꯃꯨꯜꯂꯦꯅꯦ ꯁꯤꯗꯤ ꯃꯒꯨꯝꯕꯅꯤꯗꯀꯣ ꯁꯤꯁꯦ ꯃꯐꯝ ꯌꯥꯎꯔꯤꯕ ꯃꯆꯥ ꯑꯃ ꯁꯤꯁꯦ ꯃꯨꯜꯂꯝꯒꯅꯦꯕ ꯑꯗꯨ ꯌꯦꯡꯉꯨ ꯇꯥꯏꯌꯦ ꯃꯆꯥꯗꯤ ꯇꯧꯗꯤ ꯌꯥꯠꯂꯥ ꯃꯥꯅ ꯌꯥꯗꯦꯅ ꯐꯤꯖꯤ ꯐꯤꯅꯥꯗ ꯅꯦꯠꯂꯨꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯇꯣꯛꯀꯗꯕꯅꯤ ꯑꯁꯤ ꯑꯝꯇꯪ ꯊꯥꯗꯣꯛꯍꯧꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯥꯟꯗ ꯌꯥꯔꯦꯅ ꯂꯧꯔꯦ ꯅꯪꯅ ꯗꯦꯂꯤꯚꯔꯤ ꯇꯧꯍꯟꯒꯦꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯅꯥꯏꯈꯥꯏꯔꯣꯕ ꯌꯥꯅꯤꯍꯦ ꯃꯨꯜꯂꯦꯍꯦ ꯅꯤꯜꯂꯔꯦ ꯂꯥꯒꯤ ꯁꯪꯒꯥꯏꯗ ꯃꯊꯨꯝ ꯅꯝꯕ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯑꯗꯨꯝ ꯇꯧꯔꯦꯍꯦ ꯁꯥꯈ꯭ꯔ ꯊꯨꯝ ꯅꯝꯃꯕꯣ ꯐꯖꯅ ꯅꯝꯃꯦ ꯑꯄꯥꯝꯕ ꯄꯤꯁ ꯑꯃ ꯈꯟꯕꯤꯔꯣ ꯁꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯌꯥꯎꯕꯤ ꯁꯔꯨ ꯌꯥꯎꯕꯤꯗꯣ ꯈꯨꯠꯅ ꯄꯥꯏꯌꯨ ꯁꯤꯖ ꯈꯨꯠꯅ ꯄꯥꯏꯌꯨ ꯐꯖꯔꯦ ꯁꯤꯗꯤ ꯈꯨꯠꯅ ꯄꯥꯏꯌꯨ ꯑꯁ ꯅꯪꯒꯤ ꯑꯣꯔꯣ ꯇꯥ ꯑꯗꯨ ꯆꯥꯗ꯭ꯔꯁꯦ ꯇꯧꯅꯦ ꯍꯥꯎꯔꯕꯣ ꯅꯪ ꯍꯥꯎꯔ ꯂꯣꯏꯔꯦ ꯌꯥꯔꯕꯣ ꯍꯥꯎꯏꯅꯦ ꯂꯣꯏꯊꯣꯛꯈꯤꯗꯣꯔꯦ ꯅꯪꯅ ꯄꯥꯝꯖꯗꯦ ꯃꯣꯏꯔꯥꯡ ꯈꯥꯅꯝ ꯅꯠꯇ꯭ꯔꯁꯦ ꯃꯇꯣꯟꯁꯤ ꯂꯩꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯣꯟ ꯑꯃꯁꯤꯒ ꯊꯠꯂꯦ ꯃꯅꯥ ꯈꯔ ꯂꯤꯕꯁꯤꯗꯤ ꯀꯣꯟꯅ ꯆꯥꯒꯦ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯈꯥꯅꯝ ꯑꯣꯏꯕꯤꯔꯝꯕꯤ ꯂꯥꯏ ꯆꯥꯔꯀꯥꯟꯗ ꯈꯪꯅꯤ ꯑꯣꯏꯗꯦ ꯗꯥꯏꯔꯦꯛ ꯃꯣꯏꯔꯥꯡ ꯈꯥꯅꯝꯅꯦ ꯑꯣꯏꯕ꯭ꯔꯣ ꯁꯤ ꯃꯅꯥ ꯆꯥꯊꯣꯛꯑꯒꯦ ꯆꯥꯝꯗꯕꯤꯗ ꯌꯥꯏ ꯕꯥ ꯃꯣꯏꯔꯥꯡ ꯈꯥꯅꯝꯒꯤ ꯍꯥꯎꯕꯒꯤ ꯆꯥꯡꯗꯨꯗꯤ ꯆꯥꯀꯥꯟꯗ ꯈꯪꯉꯦ ꯍꯥꯏꯕꯗꯨꯅꯤ ꯃꯇꯣꯟ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯃꯅꯥ ꯃꯔꯤ ꯆꯥꯗꯧ ꯋꯥꯠꯂꯤ ꯚ꯭ꯌꯨꯒ ꯃꯣꯏꯔꯥꯡ ꯈꯥꯅꯝꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯔꯦ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯣꯝꯅꯥꯀꯟꯗ ꯃꯄꯨꯝ ꯑꯣꯏꯅ ꯌꯥꯏꯒꯦ ꯇꯧꯔꯝꯕꯗꯣ ꯑꯥꯗ ꯃꯇꯨꯝ ꯑꯃ ꯌꯥꯎꯔꯤꯁꯦ ꯇꯤꯜꯍꯧꯅꯤ ꯃꯇꯨꯝ ꯉꯥꯛꯇ ꯉꯁꯥꯏ ꯍꯥꯞꯈꯤꯕꯗꯣ ꯍꯧꯖꯤꯛ ꯀꯟꯅ ꯁꯧꯔꯤ ꯕꯤꯔꯌꯥꯅꯤꯃꯨꯛ ꯑꯣꯟꯊꯣꯛꯇꯣꯏꯅꯤ ꯁꯤꯗꯒꯤ ꯍꯣꯔꯦꯟ ꯕꯤꯔꯌꯥꯅꯤꯒꯤ ꯂꯥꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯃꯨꯛ ꯅꯝꯖꯔꯛꯑꯒꯦ ꯁꯤ ꯃꯣꯏꯔꯥꯡ ꯈꯥꯅꯝꯒꯤ ꯈꯥꯅꯝ ꯉꯥꯛꯇꯅꯦ ꯁꯤ ꯃꯣꯏꯔꯥꯡ ꯈꯥꯅꯝꯅꯦ ꯇꯣ ꯁꯤꯗꯤ ꯌꯥꯝ ꯂꯤꯔꯦ ꯃꯣꯏꯔꯥꯡ ꯈꯥꯅꯝꯁꯦ ꯑꯔꯤꯕꯁꯦ ꯇꯣꯛꯑꯒ ꯃꯣꯏꯔꯥꯡ ꯑꯔꯤꯕꯤ ꯇꯥꯔꯦ ꯑꯔꯤꯕꯁꯦ ꯃꯅꯥ ꯑꯝꯇꯪ ꯊꯠꯂ ꯆꯥꯒꯦ ꯁꯤ ꯃꯣꯏꯔꯥꯡ ꯈꯥꯅꯝꯁꯤꯗꯤ ꯈꯥꯅꯝ ꯑꯣꯏꯗ꯭ꯔꯕ ꯈꯪꯗꯦꯗ ꯊꯨꯝꯅꯝ ꯑꯣꯏꯔꯛꯑꯕ ꯈꯪꯗꯦ ꯑꯗꯨ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯥꯐꯝ ꯑꯩꯈꯣꯏ ꯊꯣꯡꯐꯝ ꯑꯁ ꯐꯖꯔꯦꯍꯦ ꯁꯤꯗꯤ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯊꯣꯡꯉꯤꯕ ꯕꯖꯥꯔ ꯃꯆꯦ ꯑꯃꯗꯤ ꯆꯥꯔꯤꯅꯤ ꯇꯤꯜꯍꯧ ꯇꯤꯜꯍꯧ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯃꯆꯦ ꯑꯃ ꯆꯤꯛꯎꯅꯦ ꯄꯣꯛꯄ꯭ꯔ ꯌꯦꯡꯉꯦꯅꯦ ꯄꯣꯛꯄꯤꯗꯕꯤ ꯂꯥꯛꯑꯦ ꯄꯣꯛꯀꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯑꯗꯣ ꯆꯤꯛꯇ ꯆꯤꯛꯎ ꯀꯩꯗꯧꯔꯒꯦ ꯄꯣꯛꯄꯗꯨꯅꯤ ꯄꯣꯛꯄꯗꯨ ꯅꯝꯅꯤꯡꯉꯤꯃꯤꯅꯦ ꯑꯩꯁꯨ ꯆꯤꯛꯎ ꯑꯁꯤ ꯃꯩꯗ ꯇꯧꯕꯒꯤ ꯌꯥꯗ꯭ꯔꯦꯍꯦ ꯆꯤꯛꯎ ꯃꯇꯥꯗꯨꯗꯤ ꯄꯣꯛꯆꯥ ꯑꯣꯏꯃ ꯑꯁ ꯑꯣꯟꯊꯈ꯭ꯔꯦ ꯁꯤꯗꯤ ꯌꯥꯝ ꯌꯥꯅꯤ ꯃꯀꯣꯛꯅ ꯆꯥꯝꯕꯗ ꯁꯦꯡꯉꯒ ꯇꯤꯜꯍꯧꯅ ꯀꯩꯗꯧꯕꯩ ꯁꯦꯡꯉꯣꯏꯗꯣꯏꯅꯣ ꯌꯦꯁ ꯍꯥꯞꯆꯪꯉꯣ ꯍꯥꯎꯇꯦ ꯊꯨꯝꯃꯦ ꯇꯤꯜꯍꯧꯁꯦ ꯊꯨꯝ ꯃꯌꯥꯝ ꯊꯥꯛꯈꯤ ꯇꯥꯅꯦ ꯇꯤꯜꯍꯧꯅ ꯑꯃꯨꯛ ꯊꯨꯝꯀꯠꯂꯛꯏꯁꯤꯅ ꯀꯩꯒꯤ ꯈꯪꯗꯦ
นี่ใช่ป่ะวอเตอร์บอทล์แมมสิดิปุ่งใจแฉเลยดิ เดี๋ยวนี้ทิ้งถ่ายเรียนเป็นต้นอ่ะ เด็ดบอดี้วันโดเรนให้สิ่งแมมเจตัวเดียสิ่งชัวร์เลยสิ่งเจ้อะตัวสิเด็ดบอดี้มันจะตายเลยตัวสิ่งมาแมมชาร์ที่ใกล้จะคลี่ห่างกันชาร์ที่มาตั้งตรงงั้นใช้หัวเราไม่มาตั้งตรงท้ายเราเนี่ยชาร์ที่ตัวที่ยามยุ่ยกันยามยุ่ยกัน เขาเรียกอะไรมาจะเก่งไหมกันแต่ฮันเดเชียมาที่เก่านุ่งเก่าก่อนตัวนั้นมา สกอลาสทาบก่อน กูมาตัวนั้นมาประชาบิลตันบัวแต่ที่นั่งนั่งตัวมายาเลยตัวนั้น ปอร์มปัตตะเลยเลย ปัตตะเลยเลยอาจารย์ปอร์มปัตตะฮัลโหลบุญเลยอะตัวนั่งกี้กูเบอร์กิเลกันนั่งกี้ชนะกี่แล้วเฮกพวกกี้มาตั้งกี้ไดอะล็อกตัวเดียมทั้งตัวบุตรเลยฟิสิกส์อ่ะตัวเราก็อีน่าอยู่สิตัวนั่งกี้ฉันนั่งอีกอะไรดิตัวเราก็ได้ยังมึงตัวก็อินว่าดูตัวตัวที่นั่งสิดีนั่งหันไปอะไรนะถ้าไว้ตัวหายก็ตัวยัดแบบนี้สินะตัวนู้หายกันนั่นเนี่ยดุมตัวรกป่ะมันมักแต่ตัวหายกันสูงก็ตัวเดียวป่ะสิมากี้ไดโลอมตั้งตัวนั่งมาท้าสารก็ที่นั่งดราม่ายาวที่ก็ไม่ตัวเนี่ยตัวเรามันเป็นดีไปว่าสักกาโปเนี่ยกุยเนี่ยขลีดูกุยโน่กาโปให้บุตรให้เตี้ยบุกให้บุตรนั่นเตี้ยสุ่มปะปามจะรู้บุตรจะรู้สุ่มตัวเนี่ยป่ะทักกันนกทอกตัวมาเนี่ยนั่งอีตัวเราเยี่ยงกันทักกันนกทอกตัวมาเลยดีว่ะปีเลยเก็บร้านจางกันแล้วคุณจะได้มาท้าใส่เก็บร้านน้ำเด้เช็ดขันจะเล่ขันจะเล่ขันละสิขันจะเล่ขันละสิยามเมื่อกี้บุกมากินหนึ่งมื้อทุ่งลูนั่งนับปักตัวหนึ่งบ่ถ้าบุกคนที่มาไม่ปักป่วยอยู่หายป่วยเปี้ยมาสักแค่บ่ในที่อาร์เจนตินามากี่กากสนานเจตัวก็กากมาเดี๋ยวบุกคนจะล้มได้สิลูกมานะเดี๋ยวเขากี่ปีมาตั้งตัวเนี่ยเตียนจะแก้วมึงย่างมันเลยค่อยอูมันนั่นแต่ไม่ขังใจก่อนยามที่ย่างมาเตียนอุ้ยที่เพี้ยวก่อนทักลงสโลหักตลบหักไปตาเลยยี่เตียนย่างมาเตียนที่อุ้ยตัวเดียวยัยมาได้ไปดูเบสกูมาเตียนใจนักคุยนี่นะกูไปกันเลยกูนั่นสักตัวน่ะชนะกี่เหล่าลิชิงอ่ะมีให้กูตั้งหักก็ต้องมียัยกูรู้ได้ไปกันเลยอะไรไปเลยชวนกันไปไอ้อ้วงด้วยย่างมาเตียนใจไอ้ย่างมันเนี่ยป่ะชินิตาชินเราแม่พูดมักสมัยตัวนั้นแต่เล่นแม่มัน hidden oil ก็แม่พูดมักแต่แม่มันตัวบุ้งงำตัวนั้นตีแม่ตัวบุ้งงำแบบชินเราแม่สุดแม่เลยพี่เรื่องมันเนี่ยอะตัวแต่เล่นชิมันนุ่งเด็กผมมันก็เลยเลยป่ะแกมันให้ขลักประกันได้แม่สิอีกไก่ไปดุมพาวอีดูอีกไก่กันไปสิอีกไก่แต่นั้นไม่ได้มักแต่ปุถุแต่นั้นทิ้นแต่นั้นงางบ้ามันตีมาดูแกมันลำเส้นเลยตัวเราดีกว่าเสียงทั้งเดียวก็อินโนเมชันสมัยมันสั่งยี่มันทำยาวเลยแล้วสิตากันโอลียาดียาตัวเลยบิริยานีตัวยาละนี่ก็โอเคสิ่งที่เท่าตัวนั้นโอเคสิ่งที่อยู่เนี่ยอะไรที่ก็ไม่ตัวนี้โอเคสิ่งที่มันทางกันแล้วเท่านี้อะดูเขาเท่าก่อนข้าเรียงเก็บโอเคแต่หาไปกันหาตัวนี้ยามทักกันเนาะทั้งครับอยู่แต่ที่สมัยทักมันมวยก็เดี๋ยวมาดูชุทั้งข้างงานรำยอมมั่งเขาให้ตายเลยก็ya yang jenis lain nang ngau ni na asam ni na aku sing kan ngep ya ngau ni na masih em tengah sih ku sprite ku mom le rang madam mi sprite to sarthi puklo hai kan sira ayo ku ko la sprite ram puklo ayo sarthi sprite la ko la ram te puklo hai 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 iko ni ne shi shi dum nai din ne so na kan de sin kan lui yeนุ่งมือชิ้นหน่อยว่ะโลกถุงบิดบิไหนดิไหนแท้ดูมึงดิมันต้องพังอยู่ภาษาอะไรบิดเดียวเดียวดูน้ำมันดราบิดดิสิ่งสิ่งอันไหนไปเจ้จะนั่นดิไหนแท้หอนี่เอาเลยปุกรีสิงเดทงอีตัวดีมีมั้ยแต่คุดูมีมันน้ำมันได้อยากก็ต้องมีคนไปเจอว่าชัวร์ชิดชัวร์ชิดมันไม่ตารักไปชิดยาเดรนนั่นที่เล็บไซด์นั่งรวมเดลเชลโลบะไอ้รวมเดลเชลโลพุ่นนี่สิได้มวยได้ไม่ใช่ชัดตรีไม่ได้หมดน้องบอกไอ้ได้ya slow dia ni. Dia yang ucap aku tu ni. Hyderabad. Nang Hyderabad. Nama tu nama tu. Ya sao tu kan nang na tu thado i bra. Nama tu ko. Ko. Si han lai selu mi nang bo. Ya. So ngai ko. Mula ko ane kam tu ya le si.
ละแย่ว่ะไปกันแล้ว Phải sao có mà tốt to hàm chứ luôn mang ini. Aduh mang ada kau sih ni kau. Zara tu kau sih. mấy gì đó do bị những tàu như thế này Dia ni terkhen ni. tụi mà khai đi cà bì tàu để của tàu cái này ở lại mà bu cái gì mẹ làm gì hơi mai thì mà sẽ ra gì mà những cái trắng cải ở đây cái xin hậu gì Yen kau dia kau ni yau. kinh quốc chỉ Sabai jual ni. Siang cang mana tiya. Biryani athot pani sih deh. Basmati ni tahu mana dia. Sab satu ba. Jadi kau mai teh siang na tahu mana na. ăn ấu rẻ Sinanggi, siagi. Lo. Tum lai.